Amang thagi kuntrada Bishnupur district ki manung chanba Irengbam keinou thongkha awang leikaidagi mashagi chahi kunithoi khakta ngairiba Thiyam Shyamo kouba meeoi ama tata dipar manungda shiduna leiramkhiba thoudok adugi mayokta ngashi keinou thongkhongda maikai adongi miyamna tiddim lambi paring thingbagi khongjang sangsinkre. Misi adugi langla langjin puthou haibagi dabi tawduna ngasi ayu anganbadagi hauna miyamna keinou thongkha amadi Bishnupur bazar manakta lambi thingbagi khongjang sangsinkhi. Miyamna lambi thingbagi khongjang sangsinkhiba duda lambi paring aduda chathok chasin tawkhiba miyamda chauna kaiba pikhi. Lambi thingbagi khongjang sangsinle haibagi pau phangbadagi oinam kendragi MLA Radhakeshowr laktuna khongjang sangsiliba miyamga wari sanabadagi maikai animakta yanaba puraktuna khongjang adu handokhi. Khongjang adu da saruk yakhiba JSC gi convener Huidrom Sanjoi na athubada Misi asigi langla langjin puthoktuna mara leiba sing matik chaba chairak pigadabani leingak ki maikai leikidrabagi imung manungda matik chaba compensation pigadabani. Madu natrabadi CSO singa loinana akan bakhongjang sangsingani haiki. Asi jathaiba balasi ekoi local asigi MLA honorable MLA ga yanaba ma porapadagi ekoi hariba khongjang nasi ekoi ngasi dagi tarik mapal phawba ekoi yanaba ma makha pona ekoi balasi yaithok chare yanabagi matungina ekoina JCSC na government gi maigai da demand of charter government Manipur da ekoi thamjariba demand singa dudi Laliba tang mapal phawi manungda miharpa asi Manipur government na puthopiba loinana marangi matungina hairiba matik chaba mara leiraba meeoi asiu matik chaba chairak piba ani subada government na hairiba matam asi phawi manungda puthopa ngamdaba taragadi Manipur da leiriba tongan ba Manipur gi sior singa loinana makal makha kayagi khongjang changchan minaba haibasina ani suba ahum subada Laikidraba imung manungda Manipur government gi maigaidagi matik chaba compensation piba haiba wapamsi yanabagi matungina ekoi ngasigi balasi ekoi khongjang si handok chabani haina media gi thongda thamjari. Mapuroiba nauna kaina khrabi leikidraba Thiyam Shyamo gi loinabi bemana leikidraba mahaki mapuroiba Shyamo mamang thagi kunmapanda yumda chak chaduna leiringaida oinam awang leikaidagi Dineshna puduna chakhraga mathangi numita asibhakchang oina phangkhibani. Misi asi chingnaningai oi haiba yauna pendaba wafam kaya phongdorakhi. matangda ai hajaningbadi Dinesh aigi puroiba chak charaga lejabani Dineshna pung ama taba matamda yumda laaga nungthingi ama da laaga Dineshna aigi puroiba puthokhibani nongalaga Dinesh ki garida aigi puroiba asibagi hakchang oina phange adubu ai Dineshna hatpani na ai sumlai mano yumde puthokhiba asibhakchang masa Dinesh ki garida leirambani adubu ai noje hajaningbadi aidi Yumung sida nupam popu like imam cha khoi khatani atubu achumba misi gi matang de yamnu su pende mi hat pasi matik chaba dandi pi bu su pami